ꯑꯉꯥꯡ ꯉꯁꯥꯏ ꯇꯥꯏꯞꯇ ꯈꯨꯠꯇ ꯀꯣꯂꯣꯝ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯀꯥ ꯏꯌꯨ ꯈꯥ ꯏꯌꯨ ꯒꯣ ꯏꯌꯨ ꯈꯥ ꯏꯌꯨ ꯇꯧꯕ ꯑꯩꯈꯣꯏ ꯈꯨꯠ ꯄꯥꯏ ꯇꯥꯛꯄꯤꯔꯤꯗ ꯄ꯭ꯔꯃꯥꯅꯦ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯒꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯣꯖꯥ ꯃꯪꯆꯥꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯖꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯦ ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯋꯥꯡ ꯅꯤꯡꯃ ꯑꯣꯏꯅ ꯍꯥꯏꯔꯤꯁꯤ ꯃꯈꯜ ꯑꯅꯤꯅꯤ ꯑꯗꯨꯒꯤ ꯄꯣꯏꯟꯠ ꯑꯃ ꯂꯩꯔꯦ ꯁꯨꯒꯤ ꯃꯇꯥꯡꯗꯨꯃꯗꯤ ꯁ꯭ꯇꯦꯠꯀꯤ ꯂꯩꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯅꯣꯠ ꯑꯣꯟꯂꯤ ꯐꯣꯔ ꯔꯨꯂꯤꯡ ꯀꯣ ꯔꯨꯂꯤꯡ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯁꯤꯗꯤꯀꯣ ꯔꯨꯂꯤꯡ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯂꯩꯕꯤꯔꯤꯕ ꯀꯥꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯌꯥꯅꯤꯡꯗꯕ ꯃꯤꯁꯨ ꯌꯥꯎꯔꯛꯀꯅꯦꯕꯀꯣ ꯗꯃꯛꯁꯦꯀꯣ ꯌꯥꯅꯤꯡꯗꯕ ꯃꯤꯁꯨ ꯌꯥꯎꯔꯛꯀꯅꯤ ꯌꯥꯅꯤꯡꯗꯕ ꯃꯤ ꯍꯥꯏꯁꯦ ꯏꯁꯦꯡ ꯁꯦꯡꯅ ꯀꯨꯀꯤ ꯀꯥꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯇꯔꯥꯁꯤꯗꯤ ꯀꯩꯁꯨ ꯁꯨ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧ ꯍꯥꯏꯗꯅ ꯀꯩꯁꯨ ꯌꯥꯅꯤꯡꯉꯔꯣꯏꯕꯀꯣ ꯅꯠꯇ꯭ꯔꯥ ꯃꯔꯝꯗꯤ ꯃꯣꯏꯒꯤꯗꯤ ꯃꯗꯨ ꯃꯣꯏꯒꯤꯗꯤ ꯑꯥꯝ ꯋꯤꯡ ꯃꯈꯜ ꯑꯃꯅꯦꯕꯀꯣ ꯃꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯨꯀꯤꯒꯤ ꯃꯣꯏ ꯇꯔꯥꯁꯤꯒꯤ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯁꯥꯟꯅꯅꯤꯡꯕ ꯁꯥꯟꯅꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯅ ꯑꯗꯩ ꯗ꯭ꯔꯒ ꯊꯥꯟꯗꯅ ꯄꯩꯁꯥ ꯅꯝꯊꯤꯅ ꯄꯥꯏꯍꯜꯂꯒ ꯃꯣꯏꯅ ꯌꯥꯗꯕ ꯃꯤ ꯍꯥꯠꯇꯣꯛꯎ ꯀꯥꯞꯊꯣꯛꯎ ꯐꯥꯎ ꯄꯨꯜꯂꯨ ꯃꯔꯥꯟ ꯑꯃ ꯁꯤꯖꯜꯂꯨ ꯇꯧꯁꯜꯂꯨ ꯒꯥꯏꯅ ꯑꯗꯨꯒꯨꯝꯕ ꯍꯥꯏꯕ ꯌꯥꯅꯕꯒꯤꯗꯃꯛ ꯊꯝꯕ ꯑꯗꯨꯒꯨꯝꯕ ꯑꯥꯝ ꯋꯤꯡ ꯑꯃꯅꯤꯅ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯋꯥ ꯅꯠꯇꯦ ꯐꯤꯂꯝꯗꯁꯨ ꯀꯩꯁꯨ ꯃꯌꯥꯝ ꯎꯅꯔꯦꯗꯅ ꯄ꯭ꯔꯃꯥꯅꯤꯀꯣ ꯗꯣꯟ ꯑꯃꯅ ꯑꯗꯩ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯃꯅ ꯃꯥꯒꯤ ꯃꯔꯨꯝꯗ ꯅꯥꯀꯟꯗ ꯀꯅꯥ ꯀꯩ ꯊꯝꯒꯦ ꯀꯥꯏꯁꯤ ꯂꯣꯏ ꯈꯪꯄꯣꯠꯅꯤ ꯀꯩꯅꯣ ꯑꯣꯖꯥꯃꯛꯁꯦꯀꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯂꯩꯔꯕ ꯀꯥꯡꯕꯨ ꯑꯃꯅꯤꯅ ꯃꯣꯏꯅꯗꯤ ꯀꯩꯁꯨ ꯌꯥꯅꯤꯡꯉꯣꯏꯕ ꯑꯗꯨꯕꯨ ꯃꯣꯏꯅ ꯌꯥꯅꯤꯡꯉꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯥꯎꯠ ꯑꯣꯐ 60ꯒꯤ ꯃꯅꯨꯡꯗ ꯃꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯇꯔꯥꯗꯨꯅ ꯌꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔ ꯐꯥꯎꯕꯗ ꯂꯦꯝꯍꯧꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ 50ꯁꯤꯅ ꯖꯣꯏꯟ ꯁꯤꯒꯅꯦꯇꯔꯤ ꯇꯧꯔꯀꯥꯟꯗ ꯔꯨꯂꯤꯡ ꯑꯦꯟ ꯑꯣꯄꯣꯖꯤꯁꯟ ꯈꯥꯏꯗꯅ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤ ꯈꯥꯏꯗꯅ ꯂꯩꯍꯧꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯌꯥꯡꯈꯩꯁꯤꯅ ꯖꯣꯏꯟ ꯁꯤꯒꯅꯦꯇꯔꯤ ꯇꯧꯔꯀꯥꯟꯗ ꯄꯣꯠꯇꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯋꯦꯜ ꯐꯥꯎꯟꯗꯦꯁꯟ ꯑꯃ ꯂꯧꯔꯦꯅ ꯏꯜꯂꯛꯄ ꯃꯇꯝꯗ ꯊꯑꯣꯏꯅ ꯏꯜꯂꯛꯄ ꯃꯇꯝꯗ ꯍꯣꯏ ꯃꯇꯝ ꯈꯔ ꯆꯪꯈꯤꯕꯗꯤ ꯌꯥꯏ ꯁꯦꯟꯇꯔꯅꯁꯨ ꯇꯥꯔꯛꯀꯅꯤꯗ ꯇꯥꯔꯣꯏꯗꯕ ꯀꯩꯁꯨ ꯂꯩꯔꯣꯏꯗ ꯑꯣꯖꯥꯃꯛꯁꯦ ꯑꯗꯨꯒꯤ ꯄꯣꯠ ꯇꯧꯍꯟꯖꯅꯤꯡꯕꯗꯨꯅꯤ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯂꯧꯊꯣꯛꯎ ꯑꯣꯏꯅ ꯄꯉꯥꯡ ꯉꯥꯡ ꯂꯩꯕꯅꯗꯤ ꯌꯥꯔꯔꯣꯏ ꯁꯤꯗꯤ ꯊꯑꯣꯏꯅ ꯇꯧꯒꯦꯅ ꯈꯟꯕ ꯄꯣꯠ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏꯕꯀꯣ ꯉꯥꯏꯍꯥꯛ ꯄꯉꯥꯡ ꯉꯥꯡꯕꯁꯤꯅꯗꯤ ꯉꯁꯥꯏ ꯍꯥꯏꯕꯗꯨ ꯁꯥꯃꯨ ꯃꯅꯤꯡꯗ ꯀꯔꯤꯕ ꯁꯥꯃꯨ ꯃꯊꯨꯟꯗ ꯄꯦꯅꯥ ꯈꯣꯡꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯄꯦꯅꯥ ꯑꯗꯨꯝ ꯍꯟꯅ ꯌꯦꯡꯕꯤꯗꯦꯗꯅ ꯄ꯭ꯔꯃꯥꯅꯦ ꯇꯥꯁꯨ ꯇꯥꯕꯤꯗꯦꯗꯅ ꯁꯥꯃꯨꯅꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯆꯠꯄꯤꯕ ꯃꯑꯣꯡꯗ ꯍꯧꯖꯤꯛ ꯐꯤꯂꯝꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯜꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯗꯤꯁꯤꯖꯟ ꯂꯧꯍꯟꯖꯅꯤꯡꯉꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯉꯁꯥꯏꯒꯤ ꯑꯋꯥꯡ ꯅꯤꯡꯃ ꯑꯣꯏꯅ ꯍꯥꯏꯕꯗ ꯌꯥꯝꯅ ꯐꯖꯕ ꯄꯣꯠ ꯑꯃꯅ ꯑꯦꯔꯤꯌꯥꯁꯤꯗ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯄ ꯌꯥꯔꯣꯏ ꯅꯨꯄꯤꯁꯤꯡꯅ ꯃꯊꯣꯡ ꯈꯪꯗꯕ ꯑꯊꯣꯡꯕ ꯏꯟꯁꯥꯡ ꯄꯤꯖꯔꯛꯈꯤ ꯀꯥꯏꯅ ꯁꯤꯗ ꯃꯥꯅ ꯄꯜꯂꯛꯏ ꯄꯣꯠꯁꯛꯁꯦ ꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯁꯤꯅ ꯐꯣꯡꯗꯣꯔꯛꯑꯕꯅꯦꯕꯀꯣ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯇꯥꯗꯕ ꯊꯕꯛ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯍꯧꯖꯤꯛ ꯂꯣ ꯑꯃ ꯄꯥꯁ ꯇꯧꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯦꯖꯦꯠꯇ ꯀꯩꯅꯣꯝꯃ ꯃꯣꯏꯒꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁꯤꯡ ꯃꯣꯏꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯡ ꯃꯤꯇꯤꯡ ꯐꯝꯗꯅ ꯈꯣꯠꯇꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯗꯅ ꯇꯧꯔꯀꯥꯟꯗ ꯑꯦꯛꯁꯟ ꯂꯧꯅꯕ ꯈꯣꯠꯅꯕ ꯃꯇꯝ ꯑꯣꯏꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯟ ꯂꯧꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇꯅꯦ ꯃꯣꯏꯁꯤ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟ ꯊꯝꯃꯤꯁꯤꯀꯣ ꯑꯗꯨꯅ ꯉꯁꯤ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜ ꯀꯅꯥꯅꯣ ꯍꯨ ꯏꯁ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜ ꯑꯩꯈꯣꯏ ꯍꯪꯅꯤꯡꯕ ꯂꯥꯛꯑꯦꯕꯀꯣ ꯀꯣ ꯃꯣꯏꯅ ꯃꯤ ꯍꯥꯠꯄ ꯉꯝꯕ꯭ꯔꯥ ꯃꯣꯏꯅ ꯃꯤ ꯐꯥꯕ ꯉꯝꯕ꯭ꯔꯥ ꯑꯗꯨꯒ ꯃꯤ ꯍꯥꯠꯇꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯑꯦꯛꯁꯀ꯭ꯌꯨꯁ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯃꯣꯏꯅ ꯉꯁꯥꯏ ꯑꯦꯛꯁꯀ꯭ꯌꯨꯁ ꯅꯠꯇꯦ ꯃꯣꯏ ꯇꯧꯔꯤꯗꯣ ꯊ꯭ꯔꯦꯠꯅꯦꯕꯀꯣ ꯀꯣ ꯑꯩꯈꯣꯏꯅ ꯍꯥꯠꯄꯤꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯀꯨꯀꯤꯒꯤ ꯅꯣꯏ ꯃꯤ ꯇꯔꯨꯛꯇꯣ ꯀꯆꯥ ꯅꯒꯥꯁꯥ ꯀꯣ ꯑꯗꯨ ꯁꯥꯎꯅꯔꯒ ꯇꯣꯛꯑ ꯂꯣꯏꯁꯤꯜꯂꯁꯤ ꯉꯥꯏꯅ ꯍꯥꯏ ꯉꯝꯃꯛꯏꯁꯦ ꯃꯣꯏꯗ ꯀꯔꯤ ꯂꯣ ꯄꯥꯏꯒꯦꯕ ꯑꯗꯨ ꯑꯋꯥꯡ ꯅꯤꯡꯃꯥꯏꯅ ꯉꯁꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯔꯦꯁꯄꯦꯛꯇꯦꯠ ꯃꯦꯝꯕꯔ ꯑꯣꯏꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯅ ꯃꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯍꯥꯏꯖꯔꯛꯄ ꯌꯥꯔꯣꯏ ꯍꯦꯛꯇꯪ ꯍꯥꯏꯔ ꯇꯣꯛꯑꯗ꯭ꯔꯕ ꯀꯣ ꯆꯞ ꯆꯥꯅ ꯂꯣꯒꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯣ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯁꯦ ꯃꯣꯏꯁꯤ ꯂꯣꯅ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯊꯣꯛꯄꯤꯌꯣꯕꯀꯣ ꯂꯣꯅ ꯌꯥꯗꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯧꯊꯣꯛꯄꯤꯌꯨ ꯃꯣꯏꯅ ꯈꯛꯇ ꯕꯨꯛ ꯇꯧꯕꯤꯌꯨ ꯐꯥꯕꯤꯌꯨ ꯄꯨꯟꯕꯤꯌꯨ ꯑꯗꯨꯒ ꯐꯥꯔꯁ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯒꯣꯔꯃꯦꯟꯅ ꯌꯥꯝ ꯋꯥꯅ ꯃꯤ ꯍꯥꯠꯄꯁꯤ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯀꯥꯏꯁꯦ ꯑꯃꯨꯛ ꯊꯤꯔꯨꯗ꯭ꯔꯒꯁꯨ ꯉꯁꯥꯏꯒꯤ ꯂꯥꯛꯏꯕ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯣꯡꯃꯩꯒ ꯇꯧꯕ ꯀꯣ ꯂꯥꯏꯔꯤꯛꯀ ꯃꯅꯤꯡꯗ ꯊꯝꯃꯒ ꯄꯥ ꯁꯥꯟꯅꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯁꯥ ꯃꯔꯤ ꯃꯉꯥꯗꯣ ꯁꯥ ꯃꯔꯤ ꯃꯉꯥꯗꯨ ꯖꯁ ꯄꯨꯂꯤꯁꯅ ꯃꯣꯏꯗꯨ ꯔꯤꯀꯣꯜ ꯇꯧꯕꯤꯔꯒ ꯈꯣꯠꯄꯤꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯗꯒꯤ ꯐꯥꯁꯠ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯀ꯭ꯂꯨ ꯈꯔꯗꯤ ꯐꯪꯒꯅꯦꯕ ꯃꯔꯝꯗꯤ ꯃꯣꯏ ꯃꯁꯥꯅ ꯑꯦꯗꯃꯤꯠ ꯇꯧꯖꯔꯦꯕꯀꯣ ꯑꯗꯨꯗꯤ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯀꯩꯗꯧꯉꯥꯏ ꯍꯥꯠꯄꯅꯣ ꯀꯔꯤꯒꯤ ꯍꯥꯠꯂꯤꯅꯣ ꯀꯃꯥꯏꯅ ꯍꯥꯠꯂꯤꯅꯣ ꯃꯇꯨꯞ ꯀꯛꯑꯒ ꯍꯥꯠꯄꯁꯤ ꯌꯥꯕ꯭ꯔꯥ ꯒꯥꯏꯁꯦ ꯑꯗꯨꯗꯩꯗ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤ ꯑꯥꯎꯠ ꯑꯣꯐ ꯏꯃꯣꯁꯟ ꯍꯥꯏ ꯑꯩꯈꯣꯏꯅꯀꯣ ꯑꯥꯎꯠ ꯑꯣꯐ ꯏꯃꯣꯁꯟ ꯍꯥꯏ ꯃꯣꯏ ꯀꯨꯀꯤꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯁꯛ ꯐꯖꯕ ꯃꯩ ꯃꯥ ꯍꯥꯏꯔꯛꯄꯁꯦ ꯑꯥꯎꯠ ꯑꯣꯐ ꯏꯃꯣꯁꯟꯗꯕꯨ ꯃꯤ ꯃꯇꯨꯞ ꯀꯛ ꯍꯥꯠꯄ ꯌꯥꯕ꯭ꯔꯅꯤ ꯑꯥꯎꯠ ꯑꯣꯐ ꯏꯃꯣꯁꯟꯒꯤ ꯃꯤꯅꯤꯡꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯣꯏꯗ ꯍꯪꯖꯒꯦꯕꯀꯣ ꯉꯁꯥꯏꯒꯤ ꯃꯤꯆꯨꯋꯦꯜ ꯑꯦꯒ꯭ꯔꯤꯃꯦꯟ ꯀꯥꯏꯅ ꯃꯣꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯀꯩꯅꯣ ꯍꯪꯖꯩꯗꯅ ꯑꯗꯣ ꯑꯥꯎꯠ ꯑꯣꯐ ꯏꯃꯣꯁꯟꯗꯤ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯁꯛ ꯐꯖꯕ ꯁꯥ ꯃꯉꯥꯗꯨꯅ ꯑꯩꯈꯣꯏꯅ ꯍꯪꯖꯅꯤꯡꯉꯤꯁꯤ ꯋꯥꯠ ꯏꯁ ꯗ ꯃꯤꯅꯤꯡ ꯑꯣꯐ ꯋꯥꯠ ꯏꯁ ꯗ ꯗꯤꯐꯥꯏꯟ ꯀꯣ ꯋꯥꯏ ꯗꯤꯐꯥꯏꯟ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯑꯥꯎꯠ ꯑꯣꯐ ꯏꯃꯣꯁꯟꯁꯤ ꯀꯃꯥꯏꯅ ꯗꯤꯐꯥꯏꯟ ꯇꯧꯗꯣꯏꯅꯣꯕ ꯑꯗꯣ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯏꯃꯣꯁꯟ ꯋꯥꯠ ꯏꯁ ꯗ ꯏꯃꯣꯁꯟꯁꯤꯒꯤ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯑꯥꯔꯊꯁꯤ ꯀꯔꯤꯅꯣ ꯃꯣꯏꯅ ꯍꯥꯏꯅꯤꯡꯉꯤ ꯑꯥꯔꯊꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯈꯪꯕ ꯂꯩꯌꯦꯕꯀꯣ ꯑꯥꯎꯠ ꯑꯣꯐ ꯏꯃꯣꯁꯟ ꯍꯥꯏꯕꯁꯤꯗꯩꯁꯤꯗ ꯁꯦ ꯑꯣꯖꯥ ꯃꯉꯥꯡ ꯑꯩꯒ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯑꯩꯒ ꯀꯣ ꯀꯩꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯌꯦꯟꯅꯔꯛꯄ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯄꯦꯟꯅꯔꯛꯇꯕꯗꯒꯤ ꯀꯣ
탕 야남니 형데 짝좀 돌아내 놈이 가면 동당동당 들어가 까면 시래 노래 아도 어른 이모션 내면 두고 파당 못 얻어도 해야 거 미부 호스티에서 부르셀레 파전에 탐에 티를 탐에 파전에 호스티에서 부르셀레 마이 분절에 탐비래 와한게 항아마니 거 가만히 또봐 또 항아마니 뿌리 강무싱도 뭐기 레리바 아두금바 미싱도 핫기는 라 쿨라이 발미다 그냥 정리시고 시빌런 같은 애다 시빌런 미암인도 마이 누피 니마 망도 파라 보기 부들이 하이래 쿠틸 하이래 얘들아 아 힝가면 탐에 너미 또 하대 하도 마니고 하대 또 마니 또보다고 아마이나 파전은 림나 파라가 부비다가 거 파라가 부비다가 막각 핫파 시부 아홉 이모슬라브 그냥 정리지 거 아도 수금 마야 민세 ngasi awmung dimaina koi honorable respected member mana paper da phongdu pesi yam phajai tawbutabu chap chana legal procedure to ga hasik lai diba ku ki jo council je ma thakta chap chana formen ko tawm do thau to biu ko moi lo na ya da dung ma group la thok biu ado den ma thakta chap chana book to biu first english mo thakta hobiro ko thola ani ado tawbutabu sagi area si khoi hajen ngi se moi khara phara lo shodi yaroi who is the kingpin ni kana ko thim changi ko sai suna kan le hoba ke ne pi gi thangboi hebra kaino man lit na phona matam da ma lai thuk no phona matam da moi do khulai na sida bili ko ko hang lai ko aduna chu mayam je ko kumna yenga matung da koi kana ni khana mam changi ko khana mam changi aduna lai film je koi adu ma respected member we bili ba wangmong ni mai na phongdo priyo phom jing si ta chap chana matung da no more tawdana bai da makta 액션 로그나 보기 때문에 government 게 뭐 파자보 웰 팜 디션 로비 거 팜제 파이 탐저게 저 먹자 뭐지 로실라고도 제 락스닝이 세 암마루 웨보